Manipur lengang na mamang sahi November 3 official gazette oina thokiba Manipur Private School Registration and Regulation Rule 2024 gi makhada registration tahugdaba makhal amatagi lanai school sing satliba academic section sahi haibadi ing kumjal lisingani kunmanga kuntaruki oina thingzilagani haina Zonal Education Officer Thawbal Arambam Anil Kumar Singna Kuyek Piduna Thadorakiba Office Memorandum Amada Khangalagli. Office Memorandum Asigi Matung Ina Hana Lairamdaba Private School Singna Rules Sing Asigi Section 4 gi under subsection 3 gi Makhada Mari Lainaba Authority Dagi Recognition gi Ayaba Hana Lauraga School Hangadabani Adubo Masi Pumnamak Asi Taudana ZEO Thawbal gi Manungda Laiba Mioi Karana Preschool Kids Center na singba hangtoktuna angang sing mingzal handuna jalaiba thengare masi pumna magasi yenglaga masak khangdaba private school sing asi handaki academic section asidagi thingzinba horagani haina office memorandum asida makhatana khangalagli Mahatma Gandhi gi humdra tare suba laikhidabagi kumona lakpada laibaga sigi ningtam ihogda Thawaina Pontha Pikraba Singi Mapamda Ikai Kumnaba Utpa Oina Ngasi Impalgi BT Road ta Laiba Congress Bhavan da Laiba Mahatma Gandhi gi mitamda Laisu Katuna Ikai Kumnaba Utuna Martyrs Day 2025 ki Thauram Pangthokre Manipur Pradesh Congress Committee MPCC na Sinduna Pangthokiba Achamba Thauram Aduda CLP leader su oiriba Hanagi Chief Minister Okram Ibobi CWC members su oiriba Hanagi Deputy Chief Minister Gai Khangam Amadi MPCC ki President K Megachandrana Lucingduna MPCC ki Hanagi Minister MLA Amadi MP yauna MPCC ki members singna Mahatma Gandhi ki mitamda laisu katuna ikai khumnaba utki Thauranga mari lainana CLP leader Okram Ibobina Paumi Singda Phongdokhibada Jati gi mapa haina khangnariba Mahatma Gandhi gi non-violence na matam amagi nimit taba laite hainakhiba British Empire adubu India dagi tanthokpa ngamkhiba mahaki non-violence ki pambai amadi wakhalon adubu ngasidi malem sinba thungna ikai khumnaba ulli mahaki asigumba wakhalon asi Congress Party gi oinadi ngasisu ihing hingna laibugum chap manari laibak miyamna su mahaki wakhalon asibu matau tamjaningai oiki haiki Congress Party की तरफ तक Congress कर्मी खुदिंगमुक्तगी पिजनिंगबा पाउजेंदी महाकना पामजरंबा माकी आइडियोलॉजी प्रिंसिपल नॉन वायलेंस हाइबसे नॉन वायलेंस की माकी प्रिंसिपल आइडियोलॉजी असिना पृथ्वी पुनमक्त नतना मणिपुर दा हौजिक सही अनि हाजलकदौरबा वायलेंस ना मरम ओइदना मणिपुर दा निंखा तंबा फंगगसु फंगदबगा सब मानना हौजिक लैरिबा मणिपुर की हिंसा सी Mahatma Gandhi ji na pambiramba violence yaudaba madugi sak upaina koi Manipur si tuna tanti purna ba koi hotna minaba darka oi masi Mahatma Gandhi gi message aduga magi pamjaba principal ideology se masi koi punamagna tabak oina onthoga Manipur da jik sahi ani farkadaraba Manipur gi violence na maram moidna awaba hengnari ba mayam punamak singa se masi koi punamag hotna minadna tanti purna ba hotna minasi Hokiba sahi kumjali singani kunmari gi January tang kuntrada Imphal West District ki Kandangbang Chingda kuki militant singa kuthongna bada aroiba mikup phawba lanthengnaram laga Maribak Mafurup ki damakta thawaina pontha pikhiba Arambai Tengol Unit 18 gi anoba mapari Michael Depp amadi khaba makhoi ani lairon chankhiba chahi ama mapung pharak pagalo iroinana Arambai Tengol Unit 18 gi amadi yungi mioi singna ngasi kadangban chingkhongda leiba athauba singi ningsing phurada hailai katpaga loinana athauba ani gi mamingda uchara thabagi thauram ama pangthokre thauram aduda Arambai Tengol Unit 18 gi commander Kherchan Thaudamna luchingduna athauba singi maphamda hailai katuna ikai khumnaba utpaga loinana Tengoloi singna minute ani tumina leptuna awaba phongdokhi Thauram aduga mari lainana Commander Kherson Thaudamna phongdokhibada athauba Michael Depp amadi khabana hinglingai matamda mama laibaki damakta honazaramba pumnama ngasigi mirol amadi tungi mirol na ningsingduna adumak leihoragani
ꯃꯁꯥꯒꯤꯅꯤ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯂꯒ ꯃꯔꯩꯕꯥꯛ ꯃꯐꯨꯔꯨꯞꯀꯤ ꯊꯕꯛꯇ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯂꯥꯟ ꯆꯠꯃꯤꯟꯅꯈꯤꯕ ꯇꯦꯡꯒꯣꯂꯣꯏ ꯀꯌꯥꯒꯤ ꯊꯋꯥꯏ ꯀꯜꯂꯝꯂꯒ ꯇꯨꯡꯗ ꯌꯦꯡꯅꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯂꯥꯟꯊꯦꯡꯅꯔꯝꯂꯒ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯔꯝꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯧꯅꯥ, ꯃꯔꯩꯕꯥꯛ ꯃꯐꯨꯔꯨꯞ ꯅꯨꯡꯁꯤꯖꯕꯒꯤ ꯏꯍꯨꯜ ꯑꯃꯗꯤ ꯀꯠꯈꯤꯕ ꯏꯈꯦꯡ ꯂꯦꯝꯅ ꯃꯥꯡꯂꯣꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯗ ꯑꯊꯧꯕ ꯑꯅꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯑꯅꯤꯒꯤ ꯃꯐꯝꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯂꯩ ꯃꯅꯥ ꯑꯃꯃꯝꯇꯪ ꯑꯣꯏꯔꯕꯁꯨ ꯀꯠꯆꯕꯅꯤ ꯍꯥꯏꯈꯤ꯫